Tha ahum faraklaba President's Rule asi review tawraga Centerna anova lengang ama semlakpa yabagi thazabale haina Manipur Legislative Assembly Speaker Thokchom Satyabratana phungrakli wafam ase Moirangkhom Saugaijam Leikai da pangthopa General Balaram Saugaijamba leikidabagi chama kuntra taruk suba kumun thoram pangthopa loiraba matung paumi singna hangba wahang abagi pawkum oina mahakna phungdokkibane Manipur gi hauzik oiriba political gi fibam amadi hadak MLA kunma thoina anova lengang ama semnaba Centerda ayiba cherol thadna khangan kiba adugi matangda paumi sena hangba wahangam ki pawkum piradana Speaker T8 Satyabratana hai State Popular Government ama semhan piro haiduna MLA kunma thoina kutek piraga Prime Minister amasung Union Home Minister da ayiba cherol tharaga taknabagi wafam mahak su thengnade haidiba MLA kunma thoina thangnukli ba khongthang adugi marungda manung hanjinba kari wakhalon naibagi haibudu mahaki oinadi khangdre maramdi hauzik mahak Manipur Legislative Assembly ki Speaker ama oina pham pairaga leibo maramna anongba lengak sembagi matangda karisu yaubaleite adumakpo hauzik Manipur President's Rule khanlakli ba se tha pharakle asigumba matang asida Centerna President's Rule ase review tawraga state asida nauna popular government ama semhalakpa yabagi thazabale haina mahakna phungdokki Speaker T8 Satyabratana handak Delhi da chatluba adugi maru oiba maram kari leibagi haina paumi singna makata na hangbada mahakna hai handak mahakna Delhi da chatluba adu anoba popular government ama sembaga karisu mari lenide mahaki Delhi khongchet adudi assembly ki oiba function amaga mari lenina chataba yadabaki chatpane Manipur Legislative Assembly da masamak pham ama pairaga leiba maramna nauna popular government ama sembagi matang asidade mahak yawba leite haina Speaker T8 Satyabratana makata na phongdokki ka sem hanbiro haidana MLA sing tasana thanai haidana I paper du ujai ai samakti adu yam detail over the idea do lejadre manu da kai chi lainari bano ai speaker mo le sarkar sem bai kya kana yaushin jadi haijariba speaker ki side ki kayam thu to yabe thaja badi laibak sin hoji PR lam lai nei tha hung musura ba male maduna review tawraga soidina thu mutam semalakane ami thajabadi le aduda aidi sarkar sem bijat panati tongan ba isagi thabo isan chasabane akhoi assembly gi oiba function mathang mathang mayam leiba adu mudade challe adu sarkar sem mo gi daina mawang tha sem badi aina position hold to nuai jati yaujati